Hi mayam ahaba maktada aigi channel sida changbireba khwai punamapu ikoknona khuramjari mayam ngasidi ai mairen thongba chabiraona haibado adudugi aije mairen leigena aije bazar da chatlubane aduga mairen ji leijare adu si latest ka si khotkena leira abani bako ai leira ko sin usarake da mairen leire ko mairen ne aduga sina kanone ponghai maru aina thagena sisu leirakani bako ponghai maru ne de mairen leire mairen thongba chabiraona haiba do mairen je yamna achauba do phangdre do aina si lire na macha je dum loksale duga mairen thongba chabiro haiba mi do yam warauna haiba ma da sum hanjal haiba gi ko adugi aina mairen je soi de gi chajarake en tawbane sound ji di nungaram do ma de me somda furniture ama leibagi adugi si samaro ji thake de sina yelang ni bane yelang ni samdong ma phajana thongge aduga sila leta se ko na ga leire de gajar yawe de ge moro te ko khran ji yawe ko chikke na ina ade sida na tawa khabi khaleire ade me ya maina si phajana thongge na aina mari kamen do nungai dre na ina yam phajana thongge na leijaru ne ado kamen bibiba ni do ai nupa nupira kaw thokre bako ado sima tawraga charake aduga mairen jima thongge aduga yelang samdong amaga moro ma phajana melaga leta sima kotke tawjabane bako mayam aduduga di mayam aina halakpada di paw nungai taba ma tare thawai ji nungai tre aina hek changakpaga akhoi dana akhoi ibok to akhoi ima pokpado ibok to leitre na haire eboko nya aduna akhoi da do ibu leidabagi chatlane na ma do chatkhre aduna aido sira ke tayo aduna akhoi da do chakre aduna mayam aido video je namjaroge ai chaningba kaya phaudrebako mayam aduna matang chaabdo soida bigi chajarake ai mairen ji joi thamjallage bako aribani na thamba yani aduga matang chaabdo soidana maki chajarake adu ngasi jina ai gi sum ngasi gi matang chaab ji loraga ai gi blog ki thagat taba yadabani na aina ai gi inkhol da kari hawi aduga aina maru marang kari kumsi jahi gi loksan jare khole haibado adudu oina mayam ucharage mathang yengbiyo mayam khon ji khara nungai tre mayam aido ibok to yam nungsi bako mabuk yam phabane ba adum akhoi bu luna tawba oye bako aduna wakhanno nungai tre aduna ai thamage mayam mathang ucharage yengmina se dedi mayam aigi inkhol da kari hawbe habado ucharage mayam yengmina se sina moro atekpani ba mayam moro atekpa khara thare singai thare moro atekpa je sida moro atekpani adum chanaba kai sum khaga thaba yonju yole sidi chabadi ngamdabani na ko na moro atekpa leire moro atekpa khara thajalle sona kandana kainone khamen khara thajalle sida khamen khara thare khamen ne kobi kakkhibani ne sina kobi phun kakpa loire yonba loire lem hauba khara belandri khara thabani sida belandri ji haudre singa sabida bida haudre singa ina belandri thare sanam ji lukpa yadri khara thabani isinga chaidre tawe singa kangjallakpa sida na sanam thare sanam siga ni somda matianga lei sanam ji di thajalle aduga sina tilhau tangi bene me tilhau di loi loksan ba loigre tilhau tangre thabi kangun semaga thabi thare sida ngarang semane hauramdre amta mai chau ji haidopirame amu khara photchangena da hauri
ꯊꯕꯤꯅꯤ ꯊꯕꯤ ꯑꯊꯦꯡꯕꯒꯤ ꯇꯥꯔꯅꯤ ꯃꯌꯥꯝ ꯁꯤꯡꯒꯩ ꯊꯕꯤ ꯊꯥꯔꯦ ꯑꯗꯩ ꯁꯣꯝꯗ ꯁꯦꯕꯣꯠ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯀꯩꯀꯥ ꯁꯤꯡꯒꯩꯁꯤꯡ ꯊꯥꯔꯦ ꯁꯤꯒꯤꯉꯩꯁꯦ ꯁꯦꯕꯣꯠ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯀꯩꯀꯥ ꯑꯣꯏꯗꯣꯏꯅꯦ ꯍꯧꯕꯗꯤ ꯂꯣꯏꯅꯗꯤ ꯍꯧꯔꯛꯑꯦ ꯂꯣꯏ ꯍꯧꯔꯛꯑꯕꯅꯤ ꯂꯣꯏ ꯍꯧꯔꯦ ꯉꯔꯥꯡ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯝꯕꯅꯤ ꯑꯗꯩ ꯁꯤꯗꯅ ꯑꯁꯥꯝꯋꯥꯏ ꯈꯔ ꯊꯥꯕꯅꯦ ꯄꯥꯜꯂꯦ ꯉꯔꯥꯡ ꯂꯣꯏ ꯍꯦꯛꯇꯣꯛꯑꯦ ꯂꯣꯏ ꯍꯦꯛꯇꯣꯛꯈ꯭ꯔꯦ ꯈꯔ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯆꯥꯕꯩ ꯈꯔ ꯊꯝꯖꯤꯟꯈ꯭ರೆ ꯑꯩꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯅꯝꯗ ꯍꯧꯗ꯭ꯔꯦ ꯄꯥꯜꯂꯤꯉꯩꯗ ꯅꯝꯃꯝꯃꯗꯤ ꯐꯖꯗꯧꯅꯤ ꯑꯗꯩ ꯁꯤꯗ ꯑꯅꯧꯕ ꯈꯔ ꯑꯃꯒ ꯊꯥꯔꯤ ꯁꯤꯁꯨ ꯑꯁꯥꯝꯋꯥꯏꯅꯤ ꯁꯤꯗ ꯑꯅꯧꯕ ꯈꯔ ꯑꯃ ꯊꯥꯔꯤ ꯁꯤꯗ ꯀꯣꯕꯤ ꯈꯔ ꯂꯩꯔꯦ ꯁꯤꯁꯨ ꯀꯛꯑꯒ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯈꯔ ꯃꯆꯥ ꯃꯆꯥ ꯑꯣꯏꯕꯉꯩꯗꯣ ꯊꯝꯍꯧꯕꯅꯦꯕ ꯀꯣꯕꯤ ꯈꯔ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯈꯔ ꯆꯥꯅꯕ ꯊꯥꯏꯌꯦ ꯃꯌꯥꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯐꯖꯅ ꯄꯥꯟꯕꯅꯦ ꯁꯤꯗ ꯚꯤꯗꯤꯑꯣꯗꯨꯗꯤ ꯌꯥꯝꯅꯕꯨ ꯎꯗꯕꯗꯧ ꯇꯧꯋꯦ ꯌꯥꯝ ꯊꯤ ꯄꯥꯜꯂꯦ ꯃꯌꯥꯝ ꯃꯨꯟꯒꯦ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯈꯔ ꯊꯥꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯍꯦꯟꯅ ꯄꯥꯟꯕꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯥꯟꯒꯨꯝ ꯇꯧꯕꯅꯤ ꯌꯥꯝ ꯄꯥꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯥꯅꯕ ꯈꯔ ꯑꯃ ꯊꯥꯔꯦ ꯑꯗꯒꯤ ꯎꯃꯣꯔꯣꯛ ꯆꯥꯔ ꯈꯔ ꯑꯃꯒ ꯊꯥꯏ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯎꯃꯣꯔꯣꯛ ꯆꯥꯔ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯤꯕꯤꯔꯛꯄꯅꯤ ꯃꯥꯏ ꯆꯥꯔ ꯍꯨꯜꯂꯦ ꯈꯔ ꯊꯥꯖꯤꯜꯂꯣꯅ ꯍꯤꯡꯗꯣꯏꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯇꯦꯛꯈꯠꯂꯤ ꯉꯁꯤꯒ ꯅꯨꯃꯤꯠ ꯀꯌꯥ 2 ꯁꯨꯗꯣꯏꯕ ꯁꯤꯗ ꯈꯔ ꯊꯥꯖꯤꯜꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯅ ꯎꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯤ ꯎꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯤꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯦꯛꯇꯤ ꯇꯦꯛꯈꯠꯂꯤꯗ ꯍꯤꯡꯖꯅꯤꯗ ꯊꯥꯐꯝꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯁꯦꯝꯕꯤꯔꯒꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯖꯤꯜꯂꯦ ꯏꯪꯈꯣꯜꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯗ ꯏꯕꯥꯅꯤ ꯉꯥꯛꯇꯅꯦ ꯁꯨꯔꯤꯁꯦ ꯃꯤꯁꯦ ꯅꯦꯛꯇꯦ ꯑꯗꯨꯗꯨꯅꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯤꯗꯣ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯚꯤꯗꯤꯑꯣꯁꯨ ꯀꯩꯗꯧꯔꯒꯦ ꯊꯥꯒꯠꯂꯛꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯆꯥꯡ 나ꯏꯅ ꯊꯥꯒꯠꯄ ꯉꯝꯗꯕꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯏꯪꯈꯣꯜꯁꯤ ꯀꯣꯏꯕꯒꯤꯅꯦ ꯂꯩꯇꯕꯅꯤꯅ ꯃꯤꯗꯣ ꯅꯦꯛꯇꯅꯕ ꯍꯣꯠꯅꯩꯕ ꯑꯗꯨꯗꯨꯒꯤ ꯏꯕꯥꯅꯤ ꯈꯛꯇ ꯑꯌꯥꯝꯕ ꯁꯨꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯗꯨꯅ ꯑꯩꯅ ꯂꯣꯛꯁꯟꯈ꯭ꯔꯕ ꯃꯔꯨ ꯃꯔꯥꯡꯈꯩꯗꯣ ꯍꯥꯟꯅ ꯊꯥꯈꯤꯕ ꯂꯣꯛꯁꯟꯈ꯭ꯔꯕꯈꯩꯗꯣ ꯃꯌꯥꯝ ꯋꯥ ꯉꯥꯡꯕꯁꯤꯁꯨ ꯍꯩꯇꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪꯗ ꯑꯩꯅ ꯀꯨꯝꯁꯤꯒꯤ ꯂꯣꯛꯁꯜꯂꯕ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥꯗꯣ ꯑꯂꯨ ꯀꯩꯀꯥ ꯇꯥꯟꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯂꯨꯁꯦ ꯁꯤꯡꯒꯩ ꯑꯃ ꯂꯣꯛꯁꯜꯂꯦ ꯇꯨꯝꯅꯗꯕ ꯐꯃꯨꯡꯅꯤ ꯑꯩꯅ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯑꯣꯟꯊꯣꯛꯑꯕ ꯑꯂꯨ ꯁꯤꯡꯒꯩ ꯑꯃ ꯂꯣꯛꯑꯦ ꯑꯗꯨꯝ ꯈꯔꯗꯤ ꯀꯨꯏꯅ ꯆꯠꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯂꯨꯁꯤꯗꯤ ꯑꯗꯨꯝ ꯆꯪꯕꯅꯤꯅꯕꯀꯣ ꯁꯤꯡꯒꯩ ꯑꯃ ꯂꯣꯛꯁꯜꯂꯦ ꯑꯆꯧ ꯃꯆꯥꯁꯦ ꯀꯌꯥ ꯈꯟꯇꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯁꯤꯗꯅ ꯇꯤꯜꯍꯧꯅꯦ ꯑꯗꯨꯝ ꯆꯅꯝꯗꯤ ꯂꯣꯛꯇ꯭ꯔꯤ ꯇꯤꯜꯍꯧꯁꯤꯡꯁꯦ ꯂꯣꯛꯁꯜꯂꯒ ꯁꯨꯃꯥꯏꯅ ꯌꯥꯟꯁꯤꯜꯂ ꯊꯝꯃꯦ ꯇꯤꯜꯍꯧꯗꯤ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯑꯗꯨꯝ ꯂꯩꯗꯦꯕꯀꯣ ꯃꯌꯥꯝ ꯍꯣꯏ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯀꯦꯖꯤ 1-2ꯈꯛ ꯁꯝꯃꯝꯒꯗ꯭ꯔꯥ ꯁꯝꯗꯕꯅ ꯑꯌꯥꯝꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯤꯜꯍꯧ ꯈꯔ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯣꯛꯁꯜꯂꯦ ꯆꯥꯎꯕꯅꯦ ꯀꯦꯃꯦꯔꯥꯗꯗꯤ ꯌꯥꯝ ꯆꯥꯎꯗꯕꯣꯏ ꯇꯧꯋꯦ ꯑꯗꯨꯝ ꯆꯥꯎꯕꯅꯦ ꯁꯦꯝꯖꯤꯜꯂꯒ ꯌꯥꯟꯁꯤꯜꯂ ꯊꯝꯃꯦ ꯍꯥꯏꯔ ꯊꯝꯃꯦ ꯑꯗ ꯁꯤ ꯑꯍꯥꯡꯕꯁꯤꯡꯁꯦ ꯆꯅꯝ ꯂꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯅꯝ ꯀꯩꯀꯥ ꯌꯥꯟꯁꯤꯜꯂꯛꯈꯤꯅꯤ ꯑꯗꯨꯒ ꯃꯊꯪ ꯑꯗꯨꯝ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯛꯄ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯣ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯁꯤꯅ ꯍꯋꯥꯏ ꯃꯨꯕꯤ ꯃꯔꯨ ꯆꯥꯅꯕ ꯈꯔ ꯊꯝꯃꯅꯤ ꯑꯗꯨꯒ ꯊꯥꯅꯕ ꯑꯣꯏꯔꯅꯤ ꯑꯗꯒꯤ ꯈꯔ ꯑꯃꯁꯨ ꯌꯣꯟꯊꯣꯛꯑꯅꯤ ꯌꯥꯝꯃꯦꯕꯀꯣ ꯂꯣꯏ ꯆꯥ ꯉꯝꯗꯦꯕ ꯁꯤꯅ ꯍꯋꯥꯏ ꯃꯨꯕꯤ ꯑꯀꯪꯕ ꯂꯣꯛꯁꯟꯕꯅꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯑꯃꯅ ꯁꯤ ꯂꯩꯔꯦ ꯍꯋꯥꯏ ꯃꯈ꯭ꯌꯥꯠ ꯃꯨꯕꯤꯗꯣ ꯃꯌꯥꯝ ꯃꯈ꯭ꯌꯥꯠ ꯃꯨꯕꯤ ꯃꯔꯨ
ꯊꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯅꯤꯀꯣ ꯃꯌꯥꯝ ꯃꯔꯨ ꯑꯩ ꯁꯤ ꯌꯣꯟꯗꯣꯏꯅꯦ ꯌꯥꯝꯃꯦꯕ ꯊꯥꯕꯗꯁꯨ ꯁꯤ ꯂꯣꯏ ꯉꯝꯕ ꯅꯠꯇꯦ ꯌꯣꯟꯗꯣꯏꯅꯦꯕ ꯁꯤꯅ ꯍꯋꯥꯏ ꯃꯈ꯭ꯌꯥꯠ ꯃꯨꯕꯤ ꯃꯔꯨꯗꯨꯅꯤ ꯁꯤꯁꯨ ꯂꯣꯛꯁꯜꯂꯦ ꯁꯤ ꯍꯋꯥꯏꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯍꯋꯥꯏ ꯑꯃ ꯀꯩꯅꯣꯗꯣ ꯆꯥꯅꯤꯡꯗꯦ ꯌꯥꯝ ꯌꯥꯝꯃꯦ ꯀꯦꯖꯤ 2ꯃꯨꯛ ꯑꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯂꯣꯛꯁꯜꯂꯦ ꯁꯤꯁꯤꯅꯦ ꯑꯗꯒꯤ ꯁꯤꯅ ꯍꯪꯒꯥꯝ ꯃꯔꯨꯅꯤ ꯁꯤꯅ ꯑꯩꯅ ꯆꯥꯝꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯄꯥꯎꯗꯔ ꯁꯦꯝꯅꯕ ꯈꯔ ꯑꯃ ꯐꯖꯅ ꯃꯜꯂꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯈ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯨꯟꯅꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯃꯔꯨ ꯍꯨꯟꯅꯕ ꯁꯤꯁꯨ ꯑꯗꯨꯝ ꯌꯣꯟꯅꯤ ꯃꯌꯥꯝ ꯁꯤ ꯑꯩ ꯀꯩꯁꯨ ꯂꯣꯏꯅ ꯍꯨꯟꯕ ꯀꯩꯁꯨ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯨ ꯃꯔꯨ ꯑꯐꯕꯅꯦ ꯂꯝꯇꯥ ꯆꯥꯕꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯀꯨꯏꯅ ꯁꯥꯗꯕꯤꯗꯣ ꯑꯗꯨꯝ ꯃꯀꯥ ꯍꯦꯛꯄ ꯌꯥꯕꯤꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦ ꯑꯗꯨꯝ ꯑꯩꯅꯁꯨ ꯂꯣꯛꯁꯟꯕꯅꯦ ꯃꯄꯥꯟ ꯁꯥꯍꯜꯂꯒ ꯊꯑꯣꯏꯅ ꯂꯣꯛꯀꯦꯅ ꯑꯗꯨꯅ ꯁꯤꯡꯒꯩ ꯂꯣꯛꯁꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯡꯒꯩ ꯂꯣꯛꯁꯟꯕ ꯂꯣꯏꯔꯦ ꯁꯤꯅ ꯅꯨꯡꯊꯤꯟ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯉꯦ ꯑꯩ ꯄꯣꯡꯍꯋꯥꯏ ꯀꯩꯀꯥ ꯈꯔ ꯊꯥꯖꯤꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯥꯗꯣ ꯇꯣꯂꯨ ꯄꯥꯡꯈꯠꯂꯝꯃꯦ ꯏꯁꯤꯡ ꯆꯥꯏꯅꯦꯅ ꯉꯁꯥꯏ ꯀꯪꯕꯗꯣ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯅꯦꯕ ꯑꯗꯨꯗꯨꯒꯤ ꯃꯥꯗꯣ ꯑꯥꯗ ꯏꯁꯤꯡ ꯀꯥꯞꯄ ꯂꯩꯔꯦ ꯃꯥ ꯏꯁꯤꯡ ꯀꯥꯞꯄꯤ ꯀꯩꯀꯩ ꯀꯪꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯥꯞꯄꯨꯁꯦꯅ ꯃꯥ ꯏꯁꯤꯡ ꯀꯥꯞꯄꯤ ꯑꯗꯨꯗꯤ ꯑꯩꯗꯣ ꯀꯩꯀꯩ ꯄꯥꯏꯕ ꯈꯣꯠꯄ ꯈꯔ ꯄꯥꯡꯕꯤꯔꯨꯒꯦ ꯃꯥꯅ ꯂꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯌꯥꯟꯕ ꯃꯥ ꯂꯣꯏ ꯇꯧꯕꯅꯤꯅ ꯃꯥꯁꯨ ꯋꯥꯖꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯄꯥꯏꯕ ꯈꯣꯠꯄ ꯈꯔ ꯌꯥꯎꯕꯤꯔꯨꯒꯦ ꯑꯗ ꯃꯥ ꯏꯁꯤꯡ ꯀꯥꯞꯄꯤ ꯀꯟꯅ ꯈꯥꯃꯦꯟꯗꯣ ꯏꯁꯤꯡ ꯆꯥꯏꯔꯤꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ